Home Ministry na Delhi da ngasi Pangthokkani Twramb Tampaki CSO gi Mipham Yeirhokkhre May 13 pangthoknaba yeirthoklabsu Tampaki CSO amadi saruk yararoi haidi May 2012 dagi haurakkiba Manipur gi Kangro Masel gi lan asigi waroisin puraknabani haiduna Ministry of Home Affairs na state asigi Tampaki CSO kharada ngasi New Delhi da Mipham Pangthokkani amasung Mipham asida saruk yanabagi damak ngarang sagol ten numit Pawagi manungda Delhi da lakpinaba hairakkhrabasu CSO amata chattuna saruk yagani haibagi pakom pikidabadagi ngasigi Mipham asi thasigi kuntareta oina yeithokle numit asida di soidana laktuna saruk yabiyu haijarakra haidi wafam asi CSO amada ngarang ministry asigi makhada lairiba SIB gi joint director amana telephone tawduna khangalakpane haidi adumoinama CSO adugi maikidagi di home ministry na senduna pangthokadoriba Manipur Tampaki CSO kharagi lusingba singa unabagi Mipham asida chatuna saruk yararoi haina pauche asida fongdoraki CSO asigi lusingba amana ngasi pauche asida fongdorakpada hanadagi su hauna mitai amasung kukizo puruki CSO singi marakta langi wari sin puraknaba wari sanagadaba oiragadi nakalani magda thabak oina onthongnaba ngamba third party ama yauhangadabane haiduna lakkibani adubo mamang thagi mangada mitai amasung kukizo gi NGO kharagi mihusingna ahan boina saruk yaduna pangthokiba Mipham da fawba Home Ministry gi maiketagi nakalani magda puthorakiba Point taruk yauba warol da fawba kukizo gi CSO singna khudek piyo haiba yakidabada Home Ministry na karisu haiba ngamkide aduga Mipham adugi ani subar round gi meeting su ngasi fawba pangthokpa ngamdana lagli maram asina Home Ministry na sinba Mipham da Manipur miyangi mahut sinduna saruk yafam thokte haina pause asida fongdoraki Sipaina Manipur mutat hanbagi mayokta pung nimpunipan General Strike Chathari Sauganaragli Governor Security Advisor Home Minister yauna ifiti manga mai thakre Thasi ki kunda ukrul gi Siri Village ki Heritage Park ta Governor na manga suba state level Siri Lily Festival 2025 hawdokpagi Paulo bachat ki ba DIPR na sinba Manipur State Transport ki bus ki wheelchair da thaba Manipur khumdin gadabani natraga lauthogadabani hairaduna Maharegiment ki personnel singna Galtabi State Post manakta athingba pirakibabu akan mamawna kandem tawraduna kokomina ngarang ehing nongyai dagi hayeng ehing nongyai fawwa changselakli bapung nimpunipan ki General Strike ki Khongjang Tampaki mafam ayambagi miyam lupsing amade maira paibi singna sauganarakhre kokomina thawdo adugi matangda governor na miyam da lale haidagadabane haiba yauna security advisor chief secretary amasong DGP buna resign tawgadabane haiba demand taladuna changselakli ba khongjang asigi ngasi ahan banumita tidim lambi paringi nambol oina Bisnupur ningthaukhong moirang lamkhai moirang amadi kumbi amasong wangu kaithel na chingbadasu General Strike ki mami mayek sengna taki District Police amade Security Force na pamdaba thodok thoktanaba akanba section tharang lokhalabasu khongdang asibu saukatpa singna lambi da achat awong sing thinki aduga Bisnupur kaithel da khangaudana yamlaba nupi singna Governor Security Advisor amasong Home Minister Misagi yauna miyoi manga gi ifidi maithaduna protest tawki yamlaba nupi singna charuna saraga seda maming iraga thetpa ifidi sing maithaba haurakpada police personnel singlaktuna ifidi sing mulaga muthatnaba honaki Amaromda thaudo adubu yaningdaba fongdoladuna uripok apunba nupilumna uripok kangchup lambi paringda kholau kaya lauduna protest tawki luki president in charge G Dayapati na fongdokibada sifai singna chatharakiba thawong adu laibak thibani adubu paumi sing adu tourism loisangna Chebau pirakpada natana DIPR na sinduna chatpani maduda bus aduda Manipur State Transport thabagi manungda Manipur hairiba waisi muthatrabadi natraga khumjindrabadi chatpa yaroi hairakiba adumal thamoi chokba thodoni thodo adubu yaningdaba fongloktuna General Strike ki khongdang mapung phana chawgali haiki Manipur mutat hanbagi agenda karino sengdokadabani Enquiry Committee sembana yaroi haina Kokomi Women Wing na fongdokre loinana hayeng miyamna lambida thoraktuna khongdang changsenminase hainasu Kokomi Student Front nasu laukthokre Ukrulda pangthokpa Siri Lily Festival hawdokbagi paulo chatpa paumi sing tongba Manipur State Transport ki bus da Maharegiment na Manipur haiba wahai mutat hankiba adugi marumda lairiba agenda karino Manipur miyamda Mayek sengna sengdokadabani Enquiry Committee sembana yaroi haina Kokomi Women Wing ki convener RK Tharakchanana fongdokiba loinana thawong asi phibam amatada compromise tawroi chathariba General Strike mapung phana chathakigani haina section 1 thamkhre ngasi lamphel pata laiba Kokomi ki office da pangthokpa paugi Mipham amada RK Tharakchanana hai Manipur manungda pangthokpa kumhai amagi chatpada
Manipur State Transport Thaba Yare Haiduna Maha Regiment ki Kangbu Amana Mutat Hankiba Thawong Adu Manipur Miyambu Karimnabani Singnabani Kokomina Thawong Adu Yamna Haksina Lawi Manipur Governor Security Advisor DGP Amadi Chief Secretary na Teksak Pumba Pugatabani Thawong Adu Kanagi Pautak Makada Taukibano Masigi Maramda Karamba Agenda Lai Haiba Miyamda Mayek Sengna Tamduna Sengdokadabani Enquiry Committee Semana Yaroi Thajaba Thamningai Oide Haiki Amaromda Ngarang Amadi Ngasigi Lonaba Hindagi Kaukiba General Stride Asigi Nini Shanba Numid Hayeng Miyam Punan Lambida Toraktuna Kongdang Sangsimina Se Haina Kokomi Student Front Ki Maiketagi Thamlagli Kwa Kaithel da Laiba IS Ki Mayai Loisangna Pangthokpa Paumi Singa Unaba Amada Kokomi Student Front Ki Convener Sukham Vidyanandana Hai State Ki Thakta Pangthokpa Festival Ama Oidiba Sri Lily Festival Gi Pau Coverage Toba Chetpa Paumi Singbu Galtabi Sekpos Maha Regiment Ki Kangbu Amana Manipur State Transport Thaba Wahai Loktu Hairakiba Thawong Yaningdaba Phongdoktuna Ngarang Amadi Ngasigi Lonaba Ahing Nongyaidagi Kaukiba Pung Nimpunipan Gi General Strand Mapung Fana Chathari Manipur Mutat Hanbagi Warep Lobada Jenaba Official Sing Amadi Asiguma Warep Lokibagi Tektaku Nama Governor na Pung Nimpunipan Gi Manungda Sengdokadabani Haikibaga Loinana Manipur Lenga Ki Chief Secretary Security Advisor Amadi DGP Pung Nimpunipan Gi Manungda Resign Tawgadabani Haiba Warep Kaubiganu Haibaga Loinana Kauriba General Stride Asida Essential Service Amadi Seroi Festival Gidamal Chatkadaba Sengi Oinadi Komthokani Haiki Nupi ama gang rape tawbada senaba miyoy amagi fado high court na sahi kunda hantankre ngasidagi na sahi 13 rongi mamang January 12 13 gi nungtilda mari mata su thokpi nupi ama bu kidnap tawraba matungda lamlongai jungle da gang rape ki thawong chathakiba case ki wild da additional census just crime against women na December 19 Lisingani tarata piba order na miyoy amabuna punchi chupagi fadok piba yauna miyoy anina sai kun-kungi fadok pikibagi mayokta High Court of Manipur da convict ahum asina makogi fadoki matam hanthabinaba appeal tawrakpadagi life imprisonment piramba miyoy amagi fadoki matam court na sahi kunda hanthanbaga loinana fine oina pigadaba lupa lising taragi senfam tu lupa lising mangada hantakre High Court of Manipur gi Chief Justice D Krishna Kumar amasung Justice A Guneswar gi bench da criminal appeal asigi aroiba while March 2015 mangada pangthoki aduga while asigi judgment amasung order na reserve tawduna thamlaklaba thasigi kunda lauthokibani Puna lamay nimpuma panpanba court ki judgment amasung order asina nakalanimaki submission pumnamak taraba matungda Case asiga mari lainana phadok pikiba miyoy ahungi manungdagi life imprisonment pikiba miyoy amagina chahi kunda hantangi adubu atopa convict anikidi first take court na pikiba conviction adumak lengdana lairagani haiki Governor amasung Chief Secretary Delhi Chatkre Ningthokaba numita halakani thasigi kunda Governor AK Bahalana Ukrulgi Sri Village Heritage Park ta numit mangani chathagadaba mangasuba State Level Sri Festival 2025 hudokpa thorangi pauloba chetpa paumi singbo DIPR gi Director na sinduna tonghan kiba Manipur State Transport haina thaba transport loisangi bus da Manipur haiba wahai mudhat kadabani haido Mari Suba Maha Regiment na Hairakpadagi Maike Kayadagi Miyamna Yaningdaba Phongdongnarakpaga loinana Kokomina demand ani takseladuna ngarang ahing nongyaidagi Manipur pumbada pung 19 gi General Strike ki khongdang sangselingai cherak asida ngarang nungthil pung ani tarakpadagi Imphal Airport tagi Delhi gidamang paikiba India flight amada Governor amasung Chief Secretary PK Singha Delhi gidamang Imphal thadokra haidi Governor amasung Chief Secretary gi Khongchat asigi chapchaba maram official oina khangba ngamdri adum oinamak Delhi da pangthokadaba Niti Ayogi Mipham amandasu saruk yarakpaga loinana Manipur da haudi oidiba phibam asigi matangda mari lainaba minister sing amasung ministry kharagi official singasu unaduna Mipham Pangthokkani hairi aduga Chief Secretary PK Singhana karamanumita halakadagi haiba chapchana khangdrabasu Governor di thasigi kuntaru ningthokaba numita halakani hairi Ahal Amagi hakchang leiramle ngarang nungthil pung 3:35 rom tarakpada Nambol PS ki manung chenba poijing makhagi mapam amada laikai sidagi Gurumayung gi Chandra chahi 63 kauba Ahal Amagi hakchang leiramle hairi thawdo asigi matangda police na UT case amal lakhalaga laikhidrabagi hakchang post mortem examination tawkhre adubu mataw karamna laikhidabanu haiba khangba ngamkhidri